Argentina ki superstar Lionel Messi na haidokri magi oina World Cup ki aroiba game handak Qatar da Morocco natraga France ka sanaba asina oiragani. Superstar asibu matangi World Cup to uba panglaroi Messi na tabak oina utkre ngarang ki match da Croatia ki mayok ta madudi mahak real football hero ni thatpangam kite Messi bu angak pagi player ni haibado utki. Namdura makoina asum goal ahum chanduna thoiki amasung World Cup final da changkre. Mahak na World Cup final sanaba asida 172 suba cap phangdori ni Messi gi laibak yam na sumli handak World Cup asi magi khutta oibe yai masi mayam na su hainari pam su pame. Argentina FIFA World Cup final lo bangam lakta base 1986 tagini handak muk makoi gi dream mapung phabi ana lai fare hairamba Croatia ngarang Argentina team gi mangda maya kumki kaishu to yakide. Messi na Argentina ki football outlet Diario Deportivo Ole da haiki ai sathina harawi World Cup final yo bagi journey achieve to bangamba asida ai gi football journey final sanaraga loisin ba haiba ase yamna penjai chahi kuntra manga suraba superstar ase handak kesina manga super World Cup ni sanari base makoi gi laibak ki matam am ki hero taigo Maradona da ki masing hele loina Mascherano da gisu mahak na Qatar da goal manga to ki asina Gabriel Batista dagisu henkre Messi na makhata na haiki record sing asibudi pare adubu khwaidagi important oiribadi final yoba yaure amasung final loba asini masi tanga mapung pharabadi yare aikhoi yamna wak pokning sangna wana hotnagani step asitanga fajana mai paktuna champion gaming thol phangnaba ngasi France amadi Morocco sandarba tungda khanglagani Argentina ga kanagano sanadori bise matam yamna sanglatre kanagumara France pu pami karakpa duga kharana Morocco pamli laklani amanate amadi masi magi laibak kiwani Amorom the France ki important player ani hakchang ngamdabana maram oiraga ngasi Morocco ga sanabada semi final da saruk yadabagi chance na yamne heli hairi makoi ani adudi defender Dayot Upamecano amadi midfielder Adrien Rabiot ni makoi ani ase ahobada yaudabagi wani France ki football federation na hai makoi ani mak ase arum hobana maram oiraga ngarang tawkiba team ki training session da yaukidi World Cup match ta pung ani hena mathau tarabadi left na chen ba mathau tarak e masida hakchang problem dai basing thajin be apunati makoi ani asigi mahutta Ibrahim Konate amadi Yusuf Fofana bu pusilakhi yai amrom the Atlas Lion team haira khangnari ba Morocco team ki players sing mathau ta ba training chataduna reki de laidi makoi ki player ani injure oi be yauri mild injure skipper Romain Sas amadi central back to sanaba Naif Aguiar ni makoi ani ase adubu sanaba ngamdabagi thak adu Morocco ki coach Walid Regragui na hai magi team na France ka sanabada kari technique use to na hai bagi akak na ba po kasu thamdi makoi na khawri base Kylian Mbappe buni maram di ma su top scorer oitun lairibani handak coach asina makhata na hai ki Mbappe bu that na balak na gani Mbappe natna main player kharabasu Morocco ki dream yam na kana tawri adubu ngarang Argentina ki kutta Croatia ki phibam oigadra masi su jinglai yenglasi kari oiba so thanks for watching.